Government Police Force ki apunba team amana Assam ge Tinsukia railway station dege human trafficking ga mari lainana chahi nauribi nupi macha amade chahi nauribi yum palabi nupi kunga taruk kanba ngamle hairi thaudok asi hairiba apunba police ki team asina yamna thazaba yaba paw ama fangbadage Assam ge Tinsukia railway station da hairiba nupi kunga taruk sing ase Tamil Nadu da sasinaba che chang singa loinana chatnanaba honoringaida fabani hairi loinana makhoi sing asibu puraga chatnanaba siliba mioi manga so fari hairi police ki maikaidagi phongdokhibada chahi nauriba nupa macha sing amade chahi nauribi yum palabi nupi sing asibo human trafficking ge lambida punana ba honarambani haida so police ta phongdokhi hairi